Matam Thintharabadi Wari Sanabada Henna Lusillakkani Putin Russia na Ukraine ga Wari Sanana basem sare adubu matam haukibaga iroina na ingthaba puraknabagi Wari Sanabagi thabak Henna Lusillakkani haina Russian President Vladimir Putin na phongdokkhre ingthaba puraknabagi Wari Sanabagi thabakta ikhoina yadaba taude adubu masida yadriba misingna khangadaba dude matam mangaliba makai aikhoiga yasinaba puraknaba honabada yamna aruba ma oirakani haina Putin na State Duma Parliament leader sing amasung Party faction makok singa unaba mata phongdokhe haukiba chahi taragi khujing kaya sida nongsup laibak sing Russia gi mayokta yamna hakchinba mawongda thabak chatharakhe Europe ta thong manaba ngak sel gi phibam ama saganaba aikhoina hogdokhiba wafam ama makhoina reject tawkhe missile defense ki matangda punba gi thabak tawnaba wafam reject tawrakhe kaidau nongda yaba ngamloidaba mawongda neto pakthok chawthokba gi thabak tawdanaba warning tawbada tasinakhi di haina Putin na haikhe Nongsup laibak singna anoba world order ama chanahana na bahonariba se soidana maithirda mani haina authoritarian leader asina haike Russia na Ukraine gi mathakta mating thongna action lokhatkadaba watle maramaduna Ukraine na yamna thuna wari sanaduna yasinaba pura hobana phagani haina Putin haike makhoina ikhoibu lanbungda maithiba pigani haiba wafam tare honabi haina Putin na karem nakhe Nongsup laibak singna pamliba se aroiba Ukraine macha du phauba sisinaraga aikhoiga lanthengna basene Masi yamna nungaitaba mane adubu oiragliba phibam sidi adumakni haina Putin na haike Ukraine gi ammunition paifam ama thugaikre Donetsk ke Artemovsk city manakta leiba Ukrainian forces ki ammunition paifam ama amasung matam kharagi oina lanmi chaithokpa mafam ama Russia gi aerospace forces na thugaikre haina Russian defense ministry na phongdokre attack adu the Ukraine gi personnel chahunga yangkhai rom amasung armed combat vehicle kunda pankhi haina ministry na phongdokhiba wafam ama Sinhua news agency na report tawkhe Russian forces na Ukraine gi combat position singda attack tawbada Ukrainian military da yamna thina siana nangkhe kunmari suba mechanized brigade ta personnel lising ani ga chamnga rom sikhi amasung Ukraine gi humbudra ka mapan suba airborne assault brigade ta attack tawbada makhoi gi personnel chada marfu rom sikhi haina Russian defense ministry na makha ta khe West na Ukraine gi matangda Moscow da pressure pibadagi Lavrov na G20 gi mifamdagi mapan thokre West na Ukraine gi matangda Moscow da pressure pibadagi Russian foreign minister Sergei Lavrov na G20 gi mifamdagi mapan thokre haina official report ki matungina phongdokle Russia na Ukraine da landasin khibagi thawongbu western gi laibak sing na yamna kanna yaningdaba utlibane US amadi masiga khongbu oina sanminari ba laibak sing na Russia na Ukraine da landasin bagi thawongbu akanba mawongda condemn tawribane G20 gi mifam adu da US ki Secretary of State Antony Blinken amadi Russian foreign minister Sergei Lavrov na unaduna Wari sanakibada western gi maikei da gede Russia na Ukraine da landasin bagi thawong asi akanba mawongda yaningdaba utlibane Ukraine da Russia na sathariba lan asi loisilhanana bagi damakta malem gi laibak kaya dage akanba mawongda Russia da pressure piribane Blinken amade Lavrov na nong manumit amat subna wari sanaki basida Russia na Ukraine da sathariba lanase negotiation tawraga loisingadabani haire ayuki mifamda Germany gi counterpart oiriba Annalena Baerbock na Russia bu Ukraine da landasin khibagi damakta yamna kanna criticize tawrakpadage Sergei Lavrov na mifamaduda mapan thokhe numidungba matamgi mifamdasu Ukrainian foreign minister Dmitry Kuleba na minister singda warol pidringai mangoina na Russian foreign ministry na mifamadudage mapan thokhe Masugi matungda Antony Blinken na Russia bu condemn tawrakhiba matamdasu Sergei Lavrov na mifamadudasu yawkhide haire Russian force na capture tawkhraba Ukraine ge city da leriba miyoising gi phibam khodong thiningai oire haukiba chayolani gi matung tarakpada Russian forces na capture tawkhraba Severodonetsk city asida leriba miyoising gi phibam ase yamna khodong thiningai oire haina Ukrainian regional official na cheksil warol pikre haina official source amana phongdokle Russian force na Severodonetsk city asi capture tawkhraba matung tarakpada mafam adu da leriba miyoising aduge thakna chanaba ising leitre aduga mai amade working sewage system su leitre Sidaba miyoising gi pumtharaba haksang kaya na building manungda leire Governor Serhi Haidaina haikibada Russia gi lanmi sing asina mawong maril naidana artillery capsin bagi thawong sing lepalaitana satharagle makhoina Ukraine gi dongpok thangba Luhansk province ta lan khumang chawsin na changsen duna secure oina bahona re Russia na hoki bachayol da Luhansk province po mapung phana control tawre haina claim tawkhibane Governor amadi atai atopa Ukraine gi official sing na haikibada makhoi gi lanmi sing adu province adu ge apik pasaru khara amukha na loksin bangamle Luhansk region asi Russia na mapung phana capture tawdre masi oiba tarabasu Russian sing na bomb top kan na capsin duna thamliba pandam adu phangna bahona re haujik border region da leriba village kaya amada kan ba mawong da lan sokna re
Russia gi lanmi sing asina maruwaina teng amadi artillery na chingba sisinaduna lan ase khumang yangsina changchin na bohona re Russian force na building khuding makta target tawre masi maruwaina building sing adu lanban ama oina khanbadagi ne hauzik civilian sing adu mafam adu thadok na sataba taragasu Russian force na bomb top lepa laitana kapsilakibana maram oiraga civilian kaya amade makoi gi mayumda siduna leire Severodonetsk city asida humanitarian gi oina khudong sadaba mayok na re Russian sing na maruwaiba infrastructure sing pumnamak thugaiduna mangan takhalle makoina semjin sajin bading ngamdri haire Luhansk mafam ase Donbas ki province ani gi manungda ama oiribane haukiba chahi nipan lomsumna pro Moscow separatist sing na Ukraine gi army ga lantheng na duna lakhibadage independent republic ama oina laukthokre Russian President Vladimir Putin na Ukraine da landa silaktringai gi mangoina na haikiba thawong sing adu chathakibane Luhansk region bu mapung phana control tawraba matung tarakpada Putin na haikibada Russian force na lamdam ase amukhana khudum chanba ngamle adum oina mak nongpok thangba Ukraine gi mafam kaya amadasu khudum chansina na bohona re Russia gi maikai dagi hogdokliba wafam sing Ukraine na thuba matamda yagadabani natravade khudong thiba mayok nagani haire UK da Rishi Sunak na Boris Johnson gi mahut sinduna prime minister oiraga ne UK da prime minister Boris Johnson na mafam thadokhraba matung tarakpada ex sarkar gi UK chancellor oiramba Rishi Sunak na prime minister gi pham pairaba yana leire haina official source amana phongdok le Sunak na haikibada leibak asida amana amada thajaba leinaba economy gi phibam phagathanaba amade amato oina punsinana wafam taksille British India macha oiriba Sunak Rishi ase mathangi prime minister gi asa chauna leiriba miyoi ne Boris Johnson na mahaki mahut sinba miyoi ama laktriba phauba prime minister gi phamadu paikhigani haire hauji masagi chahi nifugani thoi surba miyoi ase Infosys co-founder Narayana Mukherjee gi mamak nupa ne mahak Boris Johnson gi mahut sinduna UK gi prime minister gi candidacy oinabagi damakta mapung marai faraba support lai mahak na hokiba chayolda reporter sing na phongdokhiba wafam amada mahak na tunggi punsida oirakadaba phibam masigi damakta masada mathum marang hoba po e mahak UK gi oina ahanba Indian origin prime minister oina phamasi pairaba yana leire foreign secretary Liz Ek amade defense secretary Bell Welex na lakadoriba numit kharani asida campaign laukhthoklagani haide Kanglen gi thoram paksana pangthoktuna loisinkhre tha asigi amadage chathaba horokiba Hindu dharma chatpasingge khwaidagi chawba kumai oiriba Ratha Jatra Kangsingbagi thoram ngasiga thana numit mapani chukna satharaba matung satnabigi matungina ngasi Manipur gi mafam kayada Ratha Jatra gi thoram pangthoktuna Kanglen gi thoram loisinkhre ngasi pangthokiba Kanglen gi thoram asi maruoina Imphal Mayolge konung mamangda laiba Hindu laining chatpasingge khwaidagi chawna launariba Kangsingbagi thoramna mapung oina oikhe nungthil gi matamda konung ase miyoi sa kayana mahusagum saruk yaduna Kangsingbagi thoram asi pangthokhe aroi bada tabiriba pumnamakpu thagachare